cái số này cái này một cái này cái chật tôi nổ Hogenakkal Falls Hogenakkal Falls 이렇게 돼. Okay, let's start. 방금 저거 Traffic sige lore. Traffic sige lore. 다 챙겨 놓네 형님. Sino traffic so like was Chennai Express. nang julao ko bisa se. Lo siya lao. Lamig na pick up to okay. Ayan po. Sabihin tingin tengah nih. Arapa sa loob. Kaya masuk tengah sila. Saya pun ikuan mapanay daw po. Tao din. Thông một bộ lên. Làm ví dụ cả khăn được mấy tập không. Ăn hưng thầu đi. North Wildlife Sanctuary. Có bây giờ khác mà nó kiều ấy không là siêu ấy. Mà chi điều này. Không biết là cái gáy này. Sao tôi 이거? 구상용. 또 용이라. 왕이 산지. Let me see. Smile tea apa sih bapak? Yes kita. 용 얌생어이 동이. 하이. Cute itu 우리 비벼 우리 남이네. 아스르. 이거 잘하네. 신제 얌지 텐데 텔레바. Parking area, free parking area ni mo. Kada dum khamam yare gari di. Lao chala se. Mo ji sidai tan jai. Khoi ô tô chứ. Tất cả mama cái tuồng ấy. Ipa dah nang. Ô ni jangan. Ngửa đấy. Ngang cái ngay đấy. Không ít. Nggak kita nih, tunggu bini apa? Hay đối xua đây mà khăn. Hay. Đi khơi Hogenakkal Falls vào đây gì? Tamil Nadu đó. Bột tung mà. Pen tàu ba mali ko. Handare nong ta ba gira khang di. Ipa dah ni memang betul betul. Kitchen ne ba. Workera. Se thong pizza de ba. Koina lai nga lai ra aga moina taw bi de ba. Lai ra ga ka urani. Tu singa singje akoina apam bam khalle dana aduga dum tawraga or su thongalaga or su dum chaba ya de ni. Le ko nga do sida seme to. Ako'y nga do karambano. Ako'y nga do karambano. Si mali ko. Không. Ngang. Tamam değil mi? Semal mı tamam değil mi? Queue ne sina. Kadana haina dra di moy di. Boat driver ki extra paisa lowe ba. Boat tong na ba queue mayam niyo. Ticket yele koi ki boat sa sida nupa na pure thang cha khre. Tuong drum ni
ꯊꯣꯛꯇꯧ ꯑꯣꯏꯔꯣ ꯁꯤꯗꯩ ꯕꯦꯡꯒ꯭ꯂꯣꯔ ꯆꯠꯇꯣꯏꯅꯤ Goa ꯆꯠꯇꯣꯏꯅꯦ ꯀꯣꯏꯔꯒ ꯀꯩ ꯂꯝ ꯕꯦꯡꯒ꯭ꯂꯣꯔꯗ ꯆꯠꯇꯣꯏꯁꯦ ꯍꯤ ꯇꯣꯡꯉ ꯒꯋꯥꯅꯤ ꯁꯣꯏꯕꯅꯤ ಅದೇ 500 ತುಂಬಾ ಬ್ರೋ 600 ಕೊಡ್ತಾ ಇದಾರೆ ನನಗೆ ಇನ್ನು 500 ಇಲ್ಲ ಚೆನ್ನಾಗಿದ್ರೆ ಕೊಡಿ ಸರ್ ಚೆನ್ನಾಗಿ ಮಾಡಿ ನನಗೆ ಏನಾದ್ರು ಇಪ್ಪ ಪಿಸಾಗೆ ಅವರು ಓಡ್ಸಲ್ಲ ನಾಟ ಓಡ್ಸೋದು ಅಲ್ಲಿ ನಾವು ಜಾನ ꯍꯧꯖꯤꯛ ꯀꯩꯅꯣ ꯒꯋꯥ ꯆꯪꯗꯣꯔꯦ 사실 리프레시 왜 보이던 ꯃꯐꯝꯕꯨꯗꯤ ꯐꯖꯩ ꯐꯣꯇꯣ ꯀꯥꯞꯅꯔꯤ ꯑꯅꯤ ꯑꯃ ꯀꯟꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯍꯤ ꯃꯌꯥꯝ ꯁꯦꯡꯉꯣꯏ ꯑꯌꯥ ꯃꯌꯥꯝꯗꯣ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯑꯣ ꯑꯁꯣꯝꯗ ꯂꯩꯔꯦ ꯁꯣꯝꯗ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯤ ꯊꯧꯕꯤꯕ ꯅꯨꯄꯥ ꯍꯤ ꯃꯌꯥꯝ ꯁꯦꯡꯉꯣ 누가 봐도 벌써 내리고 미미암 동에 망하고 ꯐꯖꯔꯦ ꯃꯐꯝꯗꯨꯗꯤ ꯐꯖꯔꯦ ꯃꯐꯝꯁꯤꯗꯤ ꯌꯥꯝ 다음 제가네 그 로자 필름용이 없는 이제 ꯃꯐꯝ ꯈꯨꯐꯖꯗꯤ ꯂꯩꯇ꯭ꯔꯦ ꯁꯤꯗꯤ ꯍꯤꯁꯤꯁꯨ ꯑꯁꯇꯣ ꯌꯦꯡꯉꯣ ꯍꯤ ꯄꯨꯔꯥ ꯀꯩꯅꯣꯗꯅꯤ ꯉꯁꯥꯏ ꯊꯣꯡꯉꯝꯕ ꯉꯥꯗꯣ ꯃꯣꯏ ꯂꯣꯏꯔ ꯃꯥꯅꯦ ꯑꯩꯈꯣꯏ ꯆꯥꯔꯅꯤ ꯂꯣꯏꯔꯦ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏ ꯁꯤꯗ ꯐꯝꯃꯒ ꯆꯥꯔꯅꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯉꯥꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯅꯗꯤ ꯀꯌꯥ ꯍꯩꯅꯗꯧ ꯃꯥꯟꯗꯦ ꯃꯁꯛꯁꯤꯡꯁꯦ ꯃꯁꯥꯂꯥ ꯃꯅꯝ ꯅꯝꯗꯤ ꯀꯜꯂꯦ ꯉꯥꯁꯦ ꯍꯤꯡꯂꯤ ꯇꯧꯕ ꯃꯥꯜꯂꯦꯕ ꯂꯩꯔꯦ ꯆꯥꯛ ꯂꯣꯏꯗ꯭ꯔꯦ ꯏꯟꯖꯥꯡꯗꯤ ꯂꯣꯏꯔꯝꯃꯦ ꯆꯥꯛ ꯉꯥꯏꯕꯗ ꯁꯤꯗꯣꯔꯦ ꯆꯥꯛ ꯄꯥꯗꯔꯦ ꯃꯣꯏ ꯇꯧꯔꯤ ꯊꯕꯛ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯑꯟꯇꯤ ꯕꯦꯒꯥ ꯕꯦꯒꯥ ꯊꯣꯛꯔꯦ ꯆꯥꯗꯣꯔꯦ ꯑꯃ ꯆꯥꯛ ꯂꯥꯝꯅ ꯉꯥꯎꯔꯦ ꯉꯥꯗꯣ ꯑꯝꯇ ꯍꯧꯗꯣꯔꯁꯦ ꯒꯣꯕꯤꯟ ꯉꯥꯎꯔ ꯁꯣꯝꯗ ꯆꯥꯗ꯭ꯔꯦꯅ ꯌꯣꯡꯅ ꯌꯣꯡꯁꯨ ꯃꯌꯥꯝ ꯂꯩ ꯎꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯂꯩꯌꯦ ꯒꯣꯕꯤꯟ ꯑꯩꯗꯤ ꯍꯩꯅꯗꯗꯅ ꯆꯥꯗ꯭ꯔꯦ ꯃꯣꯏꯒꯩꯗꯤ ꯌꯥꯝ ꯍꯥꯎꯔꯦ ꯍꯥꯏꯔꯦ ꯑꯩꯗꯤ ꯍꯩꯅꯗꯔꯦ ꯀꯩ ꯉꯥꯅꯣ ꯑꯗꯨꯗꯣ ꯁꯥꯛꯅꯤ ꯒꯣꯕꯤꯟ ꯅꯪ ꯆꯥꯏꯗꯣ ꯀꯩ ꯉꯥꯅꯣ 땡바 ꯆꯥꯈꯠꯂꯛꯑꯅꯤ ꯄꯦꯡꯕꯥ ꯉꯁꯥꯏ ꯉꯥ ꯑꯔꯦꯝꯕꯗꯨꯅ ꯄꯦꯛꯀꯤꯡ ꯇꯧꯔ ꯄꯨꯂꯥꯛ ꯁꯤ ꯖꯣꯅꯥꯎꯅ ꯄꯥꯏꯁꯦ ꯉꯥ ꯑꯔꯦꯝꯕ ꯁꯤꯅ ꯍꯜꯂꯛꯄꯒꯤ ꯚꯤꯎ ꯃꯝꯖꯟꯕ ꯍꯧꯔꯦ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯑꯁ ꯄꯨꯡ 3 ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯕꯦꯡꯒ꯭ꯂꯣꯔꯗꯤ ꯄꯨꯡ ꯀꯌꯥ ꯌꯧꯔꯅꯤ 9 ꯅꯠꯇ꯭ꯔ 8 ꯇꯧ ꯇꯥꯔꯁꯨ ꯉꯁꯥꯏ ꯄꯨꯡ 5 ꯊꯦꯛꯑꯦ ꯂꯝꯕꯤꯗꯤ ꯐꯖꯅ ꯊꯦꯛꯑꯦ ꯃꯃꯥꯡꯗ ꯊꯧꯔꯤ ꯒꯥꯔꯤ ꯃꯌꯥꯝꯁꯨ ꯕꯦꯡꯒ꯭ꯂꯣꯔ ꯂꯣꯏ ꯆꯠꯇꯕ ꯉꯥꯛꯇꯅꯤ